Government kuki ki damakta gari nifu muktagi pochai purakpata naga singa sauna mukna kre ngarang kangpok pi manung channa leiri pilyang mai naga gi village songking amasung tonglong akut patong mafam da security force ka sauna mukna kre security singna kuki tuilang eragi damakta bhikan nifu muktagi pochai ka purakhi naga sing na thingna ba hotna ba security force ka mukna ki ing tapna leiramba mafam da government kuki da pochai supply tawraga irang thokal le haina maral sirakli Kuki terrorist na Pakistan na landarak pa yabagi chingnaba leire khundrak pam Kendra Youth Organization chahi ahum hena chotharagli ba kanglup masad gilan gi chaitheng kham thengna phangba mafam singi manungda ama oiriba Imphal East ki khundrak pam esagi apun malamkhai dagi machet ama fawba mapandagi changlakba kuki narco terrorist immigrant sing da lenga na pitok pi yaroi haina khundrak pam Kendra Youth Organization KKYO gi president El Sanjit na phongdokre ngasi paumi kharaga unabada mahangno wafam asi phongdoladuna hai khundrak pamgi mafam khara leingak na naronda kuki singda pithok labra haibasi jingnada bangamde kuki terrorist singna hojik do lai thabi khamelok amasung mark hill range da kulai paiduna chathok chasin tawri amadi do lai thabi da mitei changba yaroi haiduna rally fawbo chatuna khongjang changsil lakli basina yellow mi singda khoirang khoisauna hale thuragli ba thodok sing asi manipur lenga ke thodang oigadabani adubu khundrak pam esigi miyamna di thawong sing asi yabangamloi tangai farak trabadi pomnamak thengnana ba sem saduna leiri haina sophongdo rekhi khundrak pamda karigumba thoaningdaba thodok sing makata na thoraklabadi manipur gi miyamga khusamna duna kuki immigrant singge mathakta achauba sapu pigani masigi tekchak lengang na pugadabani logi wangmada changlakhiba sing asi maramda halanba ngamdrabadi miyamna lengakta na cooperation movement gi saruk ama oina boycott tawbagi khongjang phawba changsilakpa yai haiki hojik kuki terrorist singna Pakistan lan torokpa yabagi chingnaba lei hairaduna lengakna lakliba October da pangthokani leplamba gram panchayat ki mikhal amuksu yei thokre masina miyamda hena chingna halibadi achauba irang ama lakada haibasini manipur gi yellow mi singnam thanaba aronba agenda leibana CRPF ki cobra commando sing thajilaklabasu manipur di atopa state singa khenaba kaya leigani haiki union lengakna kuki terrorist sing fajin duna proxy war chatha halakliba haibasi mayek singlabani hairaduna deploy toraliba forcing asi mitei sing Pana Brahanki kuki terrorist asi lengakna tanthoktriba phawbadi manipur da irang nemthagadaba mande haiki flight ki atongman wangkhalakpagi mathakta service leblakpana passenger sing da kham thengna khudong chahandre manipur da kanglum masal gi tamthiraba lan thorakpadagi lan soknariba furufani na lairiba mafam singi ngamkhai da red amasung buffer zone haibana chingba nakalani mangna changthok changsin yahandaba thawong sing chatharakpaga loina na chingdagi su tampak tagum tharakpa yadaba aduga tampak dagi su ching fawduna mapalam da chatpa yaraktabadagi matam kharagi mamangda Imphal International Airport agi flight tongduna chatpana amata ngairaba pambai oinarakpadagi airport asida service tariba tongan tongan flight singi atongmal atiapakna wangkhatluraba matungda khara hantharaklaba fawbada miyamna puba thangba ngamdabagi fibamda adumak leiri airport asidagi mathau tabagi damak Imphal dagi Guwahati Kolkata amasung Delhi nu chingbada chathok chasin tawriba passenger singna wafam asi phongdorakpadagi pauche asina ngasi numidangwaram airport asida service tawriba tongan tongan ba aviation kharagi official singa wari sanana ba honaki adubu ngasi numaijing numit oibaga loinana ngasi gi oina airport asida indigo flight ki service ama fawba leiramba thengnakhide thawdo asi kari maramdagi thokpano haibadu chap chana khangdoknaba pauche asina airport asibu ngak senbigi thodang lawrakliba Central Industrial Security Force CISF ki officer madahanglubada mahangna su ngasigi oina flight service laitabagi chap chaba maram hairakide adubu indigo flight ki oina di makhoi gi operational policy gi matungina service laikidaba oigani hairakhi amaramda ngasigi oina flight service laitabadagi flight atongmal gi chang chap chana khangkhidrabasu hayeng June 29, 2026 ki oina ngasi numidang wairam pung 3:42 tarakpada pauche asina Imphal dagi Kolkata fawba paigdaba indigo flight ki atongmal yenglubada lupa 13,300 oiramki hariba atongmal asi tha asigi kunthra dana khara hantharaktuna lupa 13,300 ga humpuga nipan oibaga loinana mathang thagi amadana lupa 13,200 oirama thengnaki flight service tawriba indigo gi oina hayengi Imphal dagi Delhi tamna paigdaba flight ki atongmalna lupa 13,500 oiramki aduga mathangi numit tha kunthradana masidagi khara hengalaktuna lupa 13,300 ga 63 oiramki loinana Imphal dagi Guwahati fawba paigadaba flight ki atongmanna hayengi oina lupa 13,300 oiraga mathangi numitkina lupa 13,100 da hantharaklaga mathang thagi amadana sumnatagi lupa 8,750 oiramki maram sing asina manipur gi hojik leiriba lenga asigi mamangda leiramba state lengakna Ministry of Civil Aviation da haijabadagi Imphal Airport tagi service tawba flight singi masing khara hengalaklabasu loinana flight atongmangi mamal khara hantharaklabasu hojik fawbada leiriba ticket ki mamal sing asidi miyamna mahusagumna kaktuna airport asidagi chathok chasin tawbada khudong chadaba adumak mayaknari haina su passenger kharana pause asida phongdorakli India gi lalon iti ki lambi da khonglo palhodana ba Myanmar na clearance operation chathaba hore
India gi lalun iti ki thabak sing sit nana chathabada khonglo palau danabagi damak Myanmar gi hunta lenga leba dugi second region da leba strategic border track corridor sing da clearance operation sing chathaduna yum kaya mai thadok bahukre Myanmar lenga ki thawong ase handak da India gi ambassador Abe Thakur na Myanmar gi konung Nepido da laktuna military lenga ki vice president Nyoso yauna bilateral trade investment regional cooperation amasung trilateral highway gi matang da awang bathak da wari sanakraba matung da chatharakpani haukiba May 13 dagi June 3 fawada Myanmar gi president Min Aung Hlaing na India da lakiba khongchata India Myanmar Thailand trilateral highway asina India bu Association of Southeast Asian National Asian ga samnahan bada mateng panglagani haiba wafam su phongdokpa laikhrabani kumja 2021 da ku tawduna Myanmar da lanmina lengak paisin khraba matung da Saigon region gi tamuga India ga Morega gi marakta laiba ngamkhai thingjinuna laklaba su Myanmar gi president na Kalitamo Road amu hana hangdokpaga loinana border trade ki thabak hanjilhalagani haina phongdok lamkhrabani Myanmar lanmina ngamkhai paring da laiba Khampa town amu hanna lausin khibana tamu amasung kale samna haliba north south trade paring da mai pakpa thabak oikri makha tana lanmina Saigon region gi Moniwa ga pung amagi lambi khaktamak oiriba Kalewa ga samna haliba kilometer 100 sangba lambi paring da su achoba offensive ki chathaba haukhre masina micham lising kunthra hena lanjena hale amasung khul kaya mai thakre wafam asigi mathakta Yinmarin district people's defense team nadi Yinmavin amasung Pelesif town da yamdrabada micham nifu fajinle amasung hatokre haina su phongdurakli terrorist sing ilanda da Karachi ranger mari sikre hokiba hingda lengang na thing matham khraba Tehrik e Taliban Pakistan gi militant faction ama oriba Jamaul militant sing na Karachi da laiba Sen Range compound da landarakibada ranger mari sikre haidi security force na su militant sing gi mathakta khud hankibada terrorist taru hatkre amasung amana hingna phakre haidi thawdo adu ngarang namidangi pung 9 ga makhairom tabada mi yamna chenba Gulistan e Johor gi Sen Range Bitai wing headquarters ta thokibani militant amasung lanmi gi marakta minute 90 rom khuthongna ki haidi sam sasinaba recruitment pangthok tuna sel lokthok lama Meeoi taret fare Assam gi water resource department da thabak fangnaba hona jariba aspirants sing bo atabna target tawduna department asida thabak soidna phangangani haina thaja halaga Meeoi kaya dagi sel lokthok lambani haiba Meeoi tare Assam gi crime investigation department CID na fare Assam gi CID na phongdoki bada faraba Meeoi tare asi sasinaba recruitment pangthok tuna sel tan ba organize network amagi Meeoi singnei makhoina water resource department ki ming the appointment letter sing lenga ki sil amasung sasinaba recruitment notice semdona thabak thiriba naha sing the department asida nakhoi soidana thabak fanglagani haina thaja halaga mangjongna lupa lakaya gi senfam lokthok lambani makhoi gi mathakta BNS ki section 6123184336 amasung 3402 gi makhada case register tawre hai ki Assam CID na tungan mafam da sasinaba recruitment pangthok tuna sel tanba organized network asigi Meeoi sing fana bagi damak makata na thiba humbagi thabak chathabagal loina miyam da scam sing asidagi section biu haina appeal tawki imung amagi Meeoi Manipur na turel da chongthaduna seminakre Kerala gi Kotmangalam da asan baka da laiba imung amagi Meeoi mari makhoina leriba ka adogi rent piba ngamdabadagi punna turel da chongthaduna seminakre haidi thawdo ase imung asigi Meeoi sing thiba khangdabadagi police na thiba humbagi thabak chotharakpada haukiba irai numita imung asigi chahi ani da ngari banupa macha amasung mamagi hakchang phanglaba matung da police na makha ta na thujinbada imung asigi chahi tare surabi nupi macha amasung mapagi hakchang phanglaba matung da makoi punna turel da chongthaduna seminakibani haibasi khangbangam lakhibani makoi police station da sel ni basu laklami haidi attack singi matung Trump na Iran leiroi haina warning tawkre base singmang takhangani haiba paukum phangkre Strait of Hormuz fauduna chatpa oil tanker atopa mada amuk Iran attack tawkiba matung United States na Iran gi manungda thangna thangja numit ani suba numidang amada su target kayamarum attack tawduna landa loishinnaba negotiation gi process ta anoba ungkhanaba purakre amasung hanana mara chetana leiriba des ceasefire adu kaiba yabagi fibamda lakhankre crude barrel million anirom puduna Strait of Hormuz manakta lakpada panaba flag tanker takuda Iran attack tawki amasung sohanki crew adudi sokhide haidi US military gi matung ina makhoina sukhud handuna surveillance infrastructure communication system air defense sightseeing drone storage facility sing amasung mine layer capability site tara da target tawki haidi US pukari gumanam duna lan adu amu hatna chathan batarabadi makhata na Iran lehallaroi haina US President Trump na Iran da warning tawkre nakalamarom da Iran na Gulf region da lariba US ki basing adu lakliba namit kharani gi manungda mang takpa mayok nagani haina US da warning tawrakre Strait of Hormuz ki torban paring da
Surikto Americana mafam marang khangdana kablibasing aduna Strait of Hormuz ta ikoina pairiba asigi angakpa adu soft toroi adubu yanakibasing Tugaribasing aduda ikoina kablibasing aduna atay jahasing da Strait of Hormuz phawduna chatpagi tamsing adu ningsinghangani haina Iran Islamic Revolutionary Guard Corps IRGC gi Navy gi commander na haiki region asigi manungda lairiba American base singi wafam na tunganba amani makhoi adu lakliba numit kharani gi manungda mangtakpo oiragani haina makhoina haiki haina Reuters na haiki Iran gi territory da US na chatharakiba attack singi khuthanba oina Iran na Kuwait amasung Bahrain da attack sing chatharakiba dagi Middle East amuhanna lan gi fibam laikre Iran gi Revolutionary Guards na Kuwait Ali Al Salem base amasung Bahrain da Port Salman da leiba Fleet Naval Base da maru aiba US facility ni panthugaikre haiki maru oina thoina oidaba target sing da oiraba fawbodasu yegna rakpasingi landarakpa khudingmak khwaidagi sagathiba paukhum ama pigani haina Revolutionary Guards na haiki anagi Assam Police DIG gi lupa crore yankai gi humdoi gi asset corruption case ta attest tawkre corruption gi mathakta chathaba choba operation amada Enforcement Directorate ED na disproportionate asset case amada maral sin mayok ngari bahana ge Assam Police Deputy Inspector General DIG Prasanta Kumar Datta gi lupa crore yankai gi humdoi gi asset attest tawkre attest tawriba lanthum sing adogi manungda Guwahati da hotel ani amasung Mumbai da building ani yauri ED gi matung ena asset sing adu Datta na government service lairingai matamda 1992 amasung 2010 gi marakta lepsin khibani amasung makhoi adu magi khanglaba senthoka chana de thajai attest tawriba lanthum sing adugi manungda Paltan Bazar da hotel Burgava amasung Burgava inna Lakhada hotel Burgava Garchukki Betkuchi da Burgava Grand loinana Mumbai da building ani yauri Assam gi khwaidagi chawba recruitment scam sing gi manungdagi ama oriba Assam Police Sub Inspector Recruitment Question Paper Leak case da su Prasanta Kumar Datta maru oibak accused oiri maha case adugi matungda service tagi su dismiss tawkre October 2020 da thake amarum chenaba honarakhiba matung Datta Indo-Nepal border manakta police na fakhi helicopter da juri bam chanabagi ticket kakluraga sel handok pidre Meeoi kharana tha asagi taraga marigi ayupung taraga makhaidagi Imphal dagi helicopter na juri bam fawu chanaba online gi kuthangda mi amada lupa lising aniga chamanga gi ticket kakluraba matungda khanghodana helicopter paireroi haiduna cancel tawraki adubu helicopter tongduna chatnabagi damak ticket kakpagi sel singdi handok pidre haina passenger kharana wakannarakli Helicopter pai khidrabasu ticket ka khibasingi manungda juribam dagi Imphal phawba amu hana laknabagi ticket kakpa Meeoi singsu yawi haraduna thawung asi mari lenaba authority na yengsinbiu hairi